Manipur thokliba irangi pausing national media amadi local newspaper sing ethics ngakna phone ni bran natraga phone da brahai na yengsinaba Press Council of India gi inquiry committee ma semduna yengsilagani. Kaching district ki Wangu police station konba Wangu mamaiching da sakang da basing na miyoy ama makhong da nongmay nakaplam le. Amasong Manipur ki hanagi Chief Minister oiram batanatana Rajya Sabha ki MP oiram kibar Risang Kaishing na lai kitabagi taruk subaning sing thauram ngasi BT Rota laiba Congress Bhavan da pangthokre.